ꯂꯥꯟꯊꯣꯛꯆꯔꯤ ꯁꯥꯏꯟꯁ ꯃꯦꯒꯥꯖꯤꯟ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯊꯝꯖꯔꯤ ꯑꯁꯥꯕ ꯂꯝꯗꯝꯒꯤ ꯑꯄꯥꯕ ꯅꯨꯡꯁꯤꯠꯇꯒꯤ ꯏꯁꯤꯡ ꯂꯧꯊꯣꯛꯄ ꯑꯃꯗꯤ ꯎꯆꯦꯛ ꯋꯥꯌꯥ ꯁꯥ ꯁꯜ ꯉꯥ tilkang ꯁꯤꯡꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯅꯩꯅꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯔꯥꯝꯖꯥꯁ ꯀꯣꯂꯦꯖ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯛꯇꯔ Mayanglambam Ojitkumarga ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ Raichanda Chingthamga ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯃꯥꯂꯦꯝꯁꯤꯕꯨ ꯌꯣꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯦꯠꯃꯣꯁꯐꯤꯌꯔꯁꯤꯗ USAꯗ ꯂꯩꯔꯤꯕ ꯌꯨꯇꯥꯒꯤ ꯒ꯭ꯔꯦꯠ ꯁꯣꯜ ꯂꯦꯛ 600ꯃꯨꯛ ꯄꯤꯛ ꯊꯜꯍꯟꯕ ꯌꯥꯕ ꯏꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯌꯥꯎꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤꯕ ꯄꯨꯀꯩ ꯑꯁꯤꯒꯤ ꯑꯄꯥꯕ ꯅꯨꯡꯁꯤꯠꯇꯒꯤ ꯏꯁꯤꯡꯒꯤ ꯑꯋꯥꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯥꯂꯦꯝꯒꯤ ꯃꯤꯑꯣꯏ ꯕꯤꯂꯤꯌꯟ ꯀꯌꯥꯒꯤ ꯊꯛꯅꯅꯕ ꯑꯔꯨꯕ ꯏꯁꯤꯡ ꯆꯤꯡꯊꯣꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯆꯥꯎꯅ ꯂꯩꯔꯦ꯫ ꯅꯨꯡꯁꯤꯠꯇꯒꯤ ꯏꯁꯤꯡ ꯂꯧꯒꯗꯧꯔꯤꯕ ꯃꯦꯁꯤꯟꯒꯤ ꯆꯥꯎ ꯁꯥꯡꯕ ꯃꯃꯜ ꯑꯃꯁꯨꯡ ꯁꯤꯖꯤꯟꯅꯕꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨꯡ ꯆꯥꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯕ ꯑꯦꯠꯃꯣꯁꯐꯤꯌꯔ ꯋꯥꯇꯔ ꯍꯥꯔꯚꯦꯁꯇꯤꯡ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡꯁꯤꯕꯨ ꯁꯤꯖꯤꯟꯅꯕꯗ ꯑꯌꯦꯠ ꯑꯄꯟꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯌꯨꯇꯥꯗ ꯊꯕꯛ ꯇꯧꯔꯤꯕ ꯕꯩꯒ꯭ꯌꯥꯅꯤꯛ ꯈꯨꯠꯄꯨ ꯑꯃꯅ ꯊꯤꯖꯤꯟꯕꯁꯤꯗ ꯑꯁꯥꯕ ꯑꯃꯗꯤ ꯑꯄꯥꯕ ꯅꯨꯡꯁꯤꯠꯇꯒꯤ ꯊꯛꯄ ꯌꯥꯕ ꯑꯔꯨꯕ ꯏꯁꯤꯡ ꯂꯣꯛꯄꯒꯤ ꯍꯤꯔꯝꯁꯤꯗ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯂꯤ꯫ ꯏꯁꯤꯡ ꯃꯅꯤꯜ ꯌꯥꯎꯗꯕ ꯑꯀꯪꯕ ꯅꯨꯡꯁꯤꯠꯇꯒꯤ ꯀꯔꯝꯅ ꯏꯁꯤꯡ ꯂꯣꯛꯀꯗꯧꯔꯤ? ꯍꯤꯔꯝꯁꯤꯗ ꯅꯩꯅꯕꯁꯤꯅ ꯅꯨꯡꯁꯤꯠꯇꯒꯤ ꯏꯁꯤꯡꯒꯤ ꯃꯣꯂꯤꯀ꯭ꯌꯨꯜꯁꯤꯡꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯆꯨꯞꯁꯤꯟꯕ ꯉꯝꯕ ꯑꯃꯗꯤ ꯃꯗꯨꯕꯨ ꯃꯩꯁꯥ ꯄꯤꯁꯤꯟꯗꯨꯅ ꯏꯁꯤꯡ ꯑꯣꯟꯊꯣꯛꯄ ꯌꯥꯕ ꯀꯝꯄꯦꯛ ꯐ꯭ꯌꯨꯜ ꯐꯥꯌꯔ ꯑꯦꯠꯃꯣꯁꯐꯤꯌꯔ ꯋꯥꯇꯔ ꯍꯥꯔꯚꯦꯁꯇꯤꯡ ꯗꯤꯚꯥꯏꯁ ꯍꯥꯏꯕ ꯑꯃ ꯁꯤꯖꯤꯟꯅꯔꯤ꯫ ꯌꯨꯇꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯁꯃꯤꯔ ꯔꯥꯎ ꯑꯃꯁꯨꯡ ꯒ꯭ꯔꯦꯖꯨꯋꯦꯠꯀꯤ ꯃꯍꯩꯔꯣꯏ ꯅꯥꯊꯥꯟ ꯑꯣꯔꯇꯤꯁ ꯑꯅꯤꯅ ꯁꯦꯝ ꯁꯥꯕ ꯑꯉꯛꯄ ꯑꯣꯏꯅ ꯂꯧꯅꯔꯤꯕ ꯑꯀꯪꯕ ꯅꯨꯡꯁꯤꯠꯇꯒꯤ ꯏꯁꯤꯡ ꯆꯤꯡꯊꯣꯛꯄꯗ ꯁꯤꯖꯤꯟꯅꯒꯗꯕ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯌꯥꯕ ꯁꯛꯑꯣꯡꯒꯤ ꯄꯥꯝꯕꯩꯁꯤꯗ ꯃꯦꯇꯜ ꯑꯣꯔꯒꯥꯅꯤꯛ ꯐ꯭ꯔꯦꯝꯋꯥꯔꯛ ꯍꯥꯏꯅ ꯈꯪꯅꯕ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯠꯇꯒꯤ ꯏꯁꯤꯡ ꯆꯨꯞꯁꯤꯟꯕ ꯉꯝꯕ ꯑꯈꯟꯅꯕ ꯄꯣꯠꯁꯛ ꯍꯥꯏꯒ꯭ꯔꯣꯁꯀꯣꯄꯤꯛ ꯃꯦꯇꯔꯤꯌꯦꯜ ꯑꯃ ꯁꯤꯖꯤꯟꯅꯔꯤ꯫ ꯅꯨꯡꯁꯤꯠꯇ ꯅꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯃꯅꯤꯜꯕꯨ ꯍꯥꯏꯒ꯭ꯔꯣꯁꯀꯣꯄꯤꯛ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯁꯤꯅ ꯏꯁꯤꯡ ꯆꯨꯞꯁꯤꯟꯕꯒꯤ ꯊꯧꯑꯣꯡꯁꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯍꯛꯀꯤ ꯏꯁꯤꯡꯕꯨ ꯆꯨꯞꯁꯤꯟꯅꯕ ꯁꯤꯖꯤꯟꯅꯔꯤꯕ ꯗꯥꯏꯄꯔꯁꯀꯨꯝ ꯍꯥꯏꯔꯤꯕ ꯍꯥꯏꯒ꯭ꯔꯣꯁꯀꯣꯄꯤꯛꯁꯤꯅ ꯅꯨꯡꯁꯤꯠꯇꯒꯤ ꯏꯁꯤꯡ ꯃꯅꯤꯜ ꯆꯨꯞꯁꯤꯟꯕ ꯉꯝꯅꯕ ꯑꯈꯟꯅꯅ ꯁꯦꯝ ꯁꯥꯕꯅꯤ꯫ ꯔꯥꯎ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯈꯨꯠꯄꯨꯅ ꯅꯨꯡꯁꯤꯠꯇ ꯌꯥꯎꯕ ꯏꯁꯤꯡ ꯃꯅꯤꯜꯕꯨ ꯆꯨꯞꯁꯤꯟꯅꯕ ꯑꯈꯟꯅꯕ ꯃꯦꯇꯜ ꯑꯣꯔꯒꯥꯅꯤꯛ ꯐ꯭ꯔꯦꯝꯋꯥꯔꯛꯁꯤꯕꯨ ꯁꯦꯝꯕꯅꯤ꯫ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯌꯥꯕ ꯄꯥꯝꯕꯩꯒꯤ ꯁꯛꯑꯣꯡ ꯂꯥꯛꯁꯤꯟꯗꯨꯅ ꯁꯦꯝꯕ ꯄꯥꯝꯕꯩ ꯃꯦꯇꯜ ꯑꯣꯔꯒꯥꯅꯤꯛ ꯐ꯭ꯔꯦꯝꯋꯥꯔꯛꯁꯤꯅ ꯅꯨꯡꯁꯤꯠ ꯑꯣꯏꯅ ꯆꯤꯡꯊꯣꯛꯂꯤꯕ ꯄꯦꯅꯦꯜꯁꯤꯡꯗ ꯏꯁꯤꯡꯕꯨ ꯈꯣꯝꯖꯤꯟꯗꯨꯅ ꯊꯝꯅꯕ ꯑꯦꯂꯨꯃꯤꯅꯤꯌꯝ ꯐ꯭ꯌꯨꯃꯔꯦꯠ ꯃꯦꯇꯜ ꯑꯣꯔꯒꯥꯅꯤꯛ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯁꯤ ꯁꯤꯖꯤꯟꯅꯩ꯫ ꯏꯁꯤꯡꯒꯤ ꯃꯣꯂꯤꯀ꯭ꯌꯨꯜꯁꯤꯡꯁꯤ ꯑꯦꯂꯨꯃꯤꯅꯤꯌꯝ ꯐ꯭ꯌꯨꯃꯔꯦꯠ ꯃꯦꯇꯜ ꯑꯣꯔꯒꯥꯅꯤꯛ ꯐ꯭ꯔꯦꯝꯋꯥꯔꯛ ꯃꯦꯇꯔꯤꯌꯦꯜꯒꯤ ꯂꯩꯃꯥꯏꯁꯤꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯟꯅꯒꯤ ꯊꯧꯑꯣꯡꯗ ꯍꯟꯖꯤꯟꯈꯤ꯫ ꯅꯥꯊꯟ ꯑꯣꯔꯇꯤꯁꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯕꯗ ꯏꯁꯤꯡꯒꯤ ꯃꯣꯂꯤꯀ꯭ꯌꯨꯜꯁꯤꯡ ꯅꯞꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯌꯥꯕ ꯃꯐꯝꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯍꯥꯏꯔꯤ꯫ ꯑꯀꯪꯕ ꯅꯨꯡꯁꯤꯠꯇꯒꯤ ꯏꯁꯤꯡ ꯆꯤꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯍꯥꯏꯒ꯭ꯔꯣꯁꯀꯣꯄꯤꯛ ꯁꯣꯜ ꯅꯠꯇ꯭ꯔꯒ ꯃꯦꯇꯜ ꯑꯣꯔꯒꯥꯅꯤꯛ ꯐ꯭ꯔꯦꯝꯋꯥꯔꯛ ꯃꯦꯇꯔꯤꯌꯦꯜ ꯒ꯭ꯔꯥꯝ ꯑꯃꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯨꯡ 2ꯃꯨꯛ ꯆꯥꯎꯕ ꯃꯐꯝꯗ ꯂꯩꯕ ꯅꯨꯡꯁꯤꯠꯇꯒꯤ ꯁꯤꯡꯊꯥꯕ ꯌꯥꯕ ꯆꯥꯡꯗ ꯏꯁꯤꯡ ꯆꯤꯡꯊꯣꯛꯄ ꯐꯥꯖꯤꯟꯕ ꯉꯝꯃꯤ꯫ ꯔꯥꯎꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯕꯗ ꯅꯨꯡꯁꯤꯠꯇꯒꯤ ꯏꯁꯤꯡ ꯆꯨꯞꯁꯤꯜꯂꯤꯕ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯑꯁꯤꯒꯤ ꯂꯩꯃꯥꯏꯁꯤꯗꯤ ꯌꯥꯝꯅ ꯄꯤꯛꯏ ꯑꯗꯨꯒ ꯕꯩꯒ꯭ꯌꯥꯅꯤꯛ ꯈꯨꯠꯄꯨꯁꯤꯅ ꯌꯥꯝꯅ ꯑꯉꯛꯄ ꯍꯔꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯅ ꯂꯧꯔꯤꯕ ꯃꯔꯝꯗꯤ ꯃꯦꯇꯔꯤꯌꯦꯜꯁꯤꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯑꯄꯤꯛꯄ ꯃꯈꯨꯜꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯩꯃꯥꯏꯗ ꯏꯁꯤꯡ ꯃꯅꯤꯜ ꯐꯥꯖꯤꯟꯕ ꯉꯝꯕ ꯑꯁꯤꯅꯤ꯫ ꯅꯨꯡꯁꯤꯠꯇꯒꯤ ꯏꯁꯤꯡ ꯂꯣꯛꯄꯒꯤ ꯊꯤꯖꯤꯟꯕꯁꯤꯗ ꯃꯇꯝꯒ ꯆꯨꯅꯕ ꯂꯥꯟꯃꯤ ꯁꯦꯝꯒꯠꯄ ꯑꯥꯔꯃꯤ ꯃꯣꯗꯔꯅꯥꯏꯖꯦꯁꯟꯕꯨ ꯉꯥꯛꯂꯧ ꯄꯤꯕ ꯌꯥꯕ ꯁꯤꯟ ꯀꯥꯡꯂꯣꯟꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯂꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯗꯤꯐꯦꯟꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯣꯜꯖꯔꯁꯇꯒꯤ ꯁꯦꯟꯊꯪ ꯂꯧꯔꯤ꯫ ꯂꯥꯟꯃꯤꯁꯤꯡꯒꯤ ꯑꯄꯥꯝꯕꯗꯤ ꯑꯆꯧꯕ ꯏꯁꯤꯡ ꯇꯦꯡꯀꯤ ꯄꯨꯗꯨꯅ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯨ ꯍꯟꯊꯍꯟꯕ, ꯑꯄꯤꯛꯄ ꯃꯐꯝ ꯑꯃꯗ ꯏꯁꯤꯡ ꯄꯨꯊꯣꯛꯄ ꯌꯥꯕ ꯃꯐꯝ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯂꯥꯟꯃꯤꯁꯤꯡꯗ ꯏꯁꯤꯡ ꯄꯤꯕꯅꯤ꯫ ꯔꯥꯎꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯕꯗ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯂꯩꯕ ꯑꯆꯧꯕ ꯆꯥꯐꯝ ꯊꯛꯐꯝꯒꯤ ꯃꯐꯝ ꯃꯊꯧ ꯇꯥꯗꯅꯕ ꯑꯃꯁꯨꯡ ꯑꯄꯤꯛꯄ ꯃꯐꯝ ꯑꯃꯗ ꯂꯥꯟꯃꯤꯁꯤꯡꯒꯤꯗꯃꯛ ꯏꯁꯤꯡ ꯄꯨꯊꯣꯛꯄ ꯍꯥꯏꯕꯁꯤꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯉꯥꯛꯁꯦꯜꯒꯤ ꯂꯝꯗ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕ ꯑꯈꯟꯅꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯄ꯭ꯔꯣꯐꯦꯁꯔ ꯁꯃꯤꯔ ꯔꯥꯎ ꯑꯃꯁꯨꯡ ꯒ꯭ꯔꯦꯖꯨꯋꯦꯠꯀꯤ ꯃꯍꯩꯔꯣꯏ ꯅꯥꯊꯟ ꯑꯣꯔꯇꯤꯁꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯊꯧ ꯇꯥꯔꯤꯕ ꯏꯁꯤꯡꯒꯤ ꯑꯋꯥꯠꯄꯁꯤ ꯃꯦꯟꯈꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯄꯦꯇꯦꯟꯠ ꯐꯥꯏꯜ ꯇꯧꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤ ꯄꯥꯏꯈꯠꯄ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯃꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯊꯦꯡꯅꯔꯤꯕ ꯏꯁꯤꯡꯒꯤ ꯑꯋꯥꯠꯄꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯈꯤꯕꯅꯤ꯫
Ngasidi ngamkhai paringda thengnariba lanmisingna ising awatpagi khudongchadaba thengnaba khakta nate malemsida leiriba misam miyam pumnamakini haina rauna makha tana hairi. Malemgi awatpa leiriba ising si menkhatpada nungshitagi ising lokpagi technology sida midyeng ama hairagadi technology asi sijinnaduna nongmada mathau tariba ising si chaurakna nongmada ising liter 15 dagi liter 10 phawba yumthong khudingda thaknaba ising pibagi pandamni. Nungshitagi ising lokpada sijinnariba prototype ki machine asina ising chupsinba absorbent material kilogram amana nongmada ising liter 5 mai pakna puthokpa ngammi haibasi thabak oina utpa ngamkhre. Ortisna fongdokpa matung inna leiriba maphamdugi fibamgi matung inna sijinnariba pambai asina numit humni gi manungda lokliba ising dubu numit humni gi manungda packing tawbagi chap saba mathaudu pangthokani hairi. Hairiba pambai sina sangsingadaba anisuba khongthangdi army camping stop ama sijinnaduna maisa pisillaga leichilgi maongda leiriba nongbu mahida haibadi ising onthokpani. Ising khomjinba matamda yamna pikpa maisa kharadi thadorai aduga maisa thadorakliba sigi ona tainabada thiziloi khutpusina machine gi hek makhada mathau tariba maisa amuk pisinnaba mairi thokliba stop ama thami. Maisa gi sangsi asum hengat handuna isingi molecule singsi asum leptana thadokpagi thabaksi pangthokpani haina Ortisna marik chumna pau tamli. Malem sida nungsitagi ising loknaba anauba pambai technology kaya mathang khong thangjinbadi horakle. Hairiba technology pambai sing asidi ising manilgi chang yamna wangba akoibagi phibamda mai pakna mathau pangthokpa ngami adubu chahi chuppa nong tadaba lekang lagi lamdamdadi nungsitagi ising lokthokpa ngami haibasi thabak oina pangthokpa ngamde. Ortisna achetpa thajaba thamlibadi makhoina handak puthokliba pambai asina chahi chuppa nong tadaba lekang lagi lamdamdasu ahanba oina mai pakna nungsitagi ising lokthokpa ngammi. Pambai sida fuel oina angauba gasoline sijinnari. Nongthi nongmangba numit mangal phangdaba matamda sijinnaba yadabagi akaknaba pankhai leibana thiziloi khutpusina solar panel singbudi sijinnaningbagi apamba leite. Masiga mari leinabada ayuk nungthilgi matamda mathau tawhalaga numitagi energy du battery da amuk tungsinduna thambani. Solar panel da thajaba thamlabadi numitki mangal phangba ayuk nungthilgi matam khaktamak mathau tawba tai natragana yamna lumba battery ama mathau tai. Ising manil chang yamna wangba maphamda ising lokpada hena khudong chaba adugum chahi chupa nong su daba lekang lagi lamdamda raugi khutpuna puthokliba nungsitagi ising lokpagi technology asina khwaidagi hena phai. Anauba technology puthokpada chahi chupa nong ta daba lekang lagi lamdamda amadi ising phangdaba leibak amadi ngamkhai paringda ngamkhai ngakliba lanmi singi ising piba ngamba asigidamaktadi technology asi laimakni khanduna latpasu yai. Adubu malemgi miyoi lising kayagi isingi awatpasi menkhatnabagi damak lepa leitana yamna yamba changda nungsitagi ising lokthokpada tungda akaiba kaya piraknabagi machak amasu oi haina akhang ahisingna makhoigi aningba apambadu phongdokli. Nungsitagi lepa leitana yamna pak chauna ising lokthokpana pirakpa yaba akaiba singdi mahausadagi lakpa water cycle da yamna chauna akaiba pirakani. Masigi mahaina nungju nungsa amadi leichilgi masak maongda yamna ahongba lakani. Nungsitagi ising lokthokki basina maram oiraga nongjugi chang yamna hantharaktuna lamdamdubu ikang thokpana maram oiraga lau singugi amadi sel thumgi phibamda yamna chauna akaiba pirakani. Ecosystem da yamna chauna akaiba lakani. Matang sida khangjinba yaba maru oiba wafamdi nungsitagi ising lokthokpana pirakpa yaba akaibasi technology sibu sijinnabagi chang mafam amadi nungsitagi ising lokthokpagi changi makha pongani. Masiga loinana technology sibu tung koina sijinnaba yanaba technology sibu sijinnagadoriba mafamdugi akoibagi phibam aying asa mangjaunana kupna yengsinba mathau tari. Aroibada thamjari Uchek waya sasan nga tilkang singgi lamchat saajat neinabagi kannaba haibasigi matangda Ramjas College Delhi University da Associate Professor oina leiriba Dr. Mayanglambam Ojitkumar ga aikhogi mihut Raichanda Chingtham ga unadna wari saba. Charuina tetu khonglakpa kwakna lanpauk chelakpa ahing nongyaida bakuna khongba huina kablakpa yumgi manung ingkholda khoirengi mahum sarakpa
खोइने इनाक्ता तुइना nganglraba khanglami aikhoigi ipa ipu singna sangagi liri likhun ngasimu pudun luxury science magazine na Uchek waya sanga tilkang singi lamchat saajat neinabagi kannaba haiba hiram sida khana neinanaba Akashvani Imphal gi studio da lingsin duna leibireba Dr. Mayanglambam Ojitkumar bu ahamukti ikai khumdajabagolina taram okcheri. Thank you. I need to talk about Dokchari. Wahau do oinoja malem sida thawai panba makhal mayam ama lei hariba thawai panba makhal singi maram sida oja akoina lamchat saajat neinaba haibasi karino makhoi neinabagi kari kannaba piribino haibigi matang doja samlapa waro thambi Fagani kogi animal behavior gi sanga sing sigi lamchat saajat si akoina yamna samna define sumaina tawe jiba amana any response ama ubangam bo regasu yai ubangam dabo regasu yai ko the response ama stimulus ama magi haksangi mapandigi obi yai natraga haksangi manungdigi orak stimulus amana ithil amana pisalaktana hariba jiba sina response to busi koina behavior haina simply define the way animal behavior si karamba matamdagi nainaba horo khibage haibagi aikoida data leijadrabaso miyobana taibang sida hek khundarakpa matamdagi sanga haibasidi ikoi question leibanina makhoi ngakthoknanaba natraga makhoi be khoina chinja koina sinaba maramna makhoi gi lamchat saajat se khoi adum nainaba horo amadra haibasi mai thamjage khoigi sanga gi lamchat saajat se nainarba matungda miyobana khoigi sanga se domesticated aidi yumda yokpa aduda pore ine natraja mani ngasidagina sahi lising mapan longi mamangda lairamba Africa gi jati kharana semamba laipa ki chafusida tilkang sing sigi behavior se imprint tawduna haibadi yaksendana natra haksendana lairamba gumba adagi ngasidagina sahi lising ahum gi mamangda Spain gi surung amada nupi amana khoi phabagi picture se painting tawbiramba aduga loina ngasidagi sahi lising mari gi chawnga gi mamangda Egyptian civilization da kuigi yamna chauna tilkang sing sigi magi mottos sing yawbase tilkang sing sigi masak sing yawba makoi communication sinaba makoi na lining lashon tawbu sinaba bayam sina taibedi miyobana tilkang sauche ki matangda makoi ki behavior makoi lamchat saajat se kupna nainara abra haibisima koina ubu phangjewa animal behavior se lairik oina university da tamnaba hogibasidi Second World War gi matungdani haijani 1973 da miyo ahum khak Nobel Prize phangki makhoi gi matungdagi di university da higher studies da animal behavior se phajana tamna hare madugi mamang de akhoi gi animal behavior se some extent akhoi gi jiba gi magi habitat naina budu di dum tamba adu jiba magi lamchat saajat magi pattern sing niom chumna the higher studies ma university gi PhD degree bhause pibagi thakta tonarapasidi Second World War matungdani haiba 1950s ki matungda 73 dana Nobel Prize phange Nicotin Bergen Carl von Fritsch adagi Konrad Lorenz and mi umkhok phangi za akoina sanga degi akoi tilkang se ja marun su akoi thopa nate adagi akoi gi lemina busu ya ba nate ozanang sai tapi ba akoi gi pattern recognition hai gedra masi yumda yopa ya ba sa si khara limsa saji se khanga matungda akoina makhoi se tehelaga yumda yopa khakhatani adumai tawduna akoina communication adagi marun su thok to basi ja mato karam na akoina tilkang sanga se loi yawa akoina behavior se nainabagi category khaidopra natraga masi karam khujing de nainari no habdu su khitai samlamna thambiyo Paneja akoina sanga sing sigi lamchat saajat technical term the ethology hai ethological studies se category ahum thokna akoina ne bayagani ahan bada naturalistic sanga sing se leiri ma bhamjida chatlaga si phajana observation tawama ani subada experimental hariba sanga se experimental lab to pusale harga kogi condition of environment of the thamaga masi operation to buni khangde anatomical studies magi brain gi karamba areas na karamba response to wi having chingba aduga akoigi any stimulus ama piwa tamda mai muthalagana kamai tawi mai ngalagana kam tawi aduga mana leiribu laboratory sita dilgi matam se sangdu ogana magi behavior kamai tawi having chingba thamna mak tawi experimental koigi observations experimental studies ama tawi ahum subada koina tawi yari bus statistical ozanang sa habiba koi lepak praja mayamna yengiba observation mayam se data se khomjile harga statistical tool lamagi matungina akoigi behavior se karamba pattern de leibino haibisima aduna aduga aikoina kamaina tawgodabno kari tool sinagadno haibdu madi yamna yamgre samna maktabu ngasi mak akoigi prithvi apumbagi animal ethics da yamna so contribution pibiriba Jin Godel haiba ozasi ahanbati masi journalist ne aduga Gombe National Park haiba Africa sida masi sahi yankhai gi mathakta mase
chimpanzee ki study tawun laabane mangonda yamna cutting edge oiba instrument yawbunate mana hek tawriba haibu chimpanzee sina lairiba mafam mogi family ga loinana study tawrabane masi koina ad libitum hai dumain tawdana aina khoi amagi behavior yenge harikadi akaknaba matam amda chatlaga aina pungkhai masida ma kai tawi ga ham chingba scan sampling aduga hojik ti yamna invasive ti oiba nataba adubu minor surgical procedure amagi matungina chip ama hairiba jiba singsigi matuda masada hapchille haraga mana chatlu mafam singse aina monitor tawba koigi satellite ki through the sumba sumasana animal migration koi manipur da move koigi falcon China dagi hauraga Nagaland da restore maga Tamenglong da leramaga mas Africa tam nong pai gi duine do Africa dagi amo hala aga moina kamaina navigation tawrino karma makal gi pilotage no ka haibise park sound wasuna neinaba animal behavior ki sab amne haita akoina tajabada international project ama koigi animal behavior si da ko tawri ani tabaza ano ji ozana tawbiba project si matang adagi animal behavior si kari gi damakta neinagadu no haibdoza maruina adu thambiza animal behavior neinabasina aikhoi miyoi bisi karino kanano haina masak takpada chawwa tulam oigedra haibasi mai thajabani aduga animal behavior se koi economics to yamna kannaba nga loibani khangde sa loibani khangde oja su loigani ai su loigani phaba makhal gi jiba ma loiminara se domestication tawna hariba jibasi gi magi lamchat chase si hek khangagadi ojana loijariba sanga singchina hek magi production si henbana chingba kui dringai mamang sida koigi salmon hariba nga makalasi maman yamna tangni yona nga makalamani hariba nga si Europe ki turin kharada ma si marum kokpa lepkhibana chingba man yamna economically kanbasai formula ma tamsida ko university professor amana nga dugi behavior tu nainer matungda magi hormone tu nainer matungda nga je hojikti amuk revive to khulakpa New Zealand da khongul mutlani hana khanarbu Uchek khara magi behaviors nainer badagi hojikse kanbang amakpa sanga yamna leiringai ekhoigisu insurance oigadoine aduna neinabagi kannabadi aroiba leibanate ozanang sai hangbigiba aigi research project hojik presently koigi honeybee gi matang da sudum tawjari adugo international project ama aini yawjari base koigi Poland da base tawbani postnanda Vietnam Africa gi leipak ani adugo India da field setup ahum khaklei ado ekoina tawjari base koigi evening brown haidna kurak makhalam khaklei hairiba kurak makhalsi climate change na kamaina masi impact kari tawrige natraga masi masing hengal ibra hendaraktribra kurak amadi climate change ki matang dine hebtare adu usigi international project seja Vietnam su yawre adi Africa da su yawre za aduga murun ozagi ayamba Delhi da base tawrina usigi kurak se Delhi da onba se natraga north east da kurak se mara kaina phangi hejiri adaina zada thamjari po hangsi za animal city akoigi marun thoktraga su mafam amaga chap mane adubu ngasagi India da phangiba animal behavior gi magi pattern recognition si saba hengalapodagi behavior se change tawbasi masina mu Vietnam da leiba magi climatic condition si phang-iba algorithm adagi India dagi phang-iba akoigi climate change si sapu piriba sanga sigi pattern recognition sigi masi algorithm se generate torkanda atopo sigi haiba Africa natraga Vietnam da apply to matamda dum sanagadra hojik se koina tawjari basi tha taruk muksida hek nainagi basi koigi seasonal variation leibra hairiba kurak makhalasi hana leijaram baduka hojik lai basiga khenadibra haibigi data mayam du klausunba aduga koina hek collection tawu matamda some of the and magi DNA sample se lawraga kaida kamain taroga kari hongpano haibini singbusu nainajari ozana hangaiba question sigi answer ne koina thijari base aduga hojik faugi level se leijari basina hana phangamba siga hojik phangak pasiga khenari se kaigino aduga magi behavior tanga sai gi marum kokpogi matam timbom bidongna lerambadagi kurak mapi olakpagi matam si handharakpra sangdharakpra kamain tawe do mana chinjak oina leijarami panbi sing du marang kaine leiribra leitragana karamba makhalgi machinjak thirakpagi sagi behavior pattern change torpagi ozana hangbigi bodo adugumba so ko yengje gadoribani adugo za koigi saga siga miwe siga sidi amana sani amana mini adugo miwe sini mawang kuna thamsekriba magi pattern recognition se khanga matunda koina ma se ko yumdi yopa sagi manungda salal inoza adu masina tabida hojik seja mabagai da koi lamangdongi CI college ki da leramba koigi yong singsi akuna awai da sangbada di kaishu toromdi natraga su hojik sina judani khangde hojiki hariba mafamduda kari ma koina asapu pairaga chattu matamda akhoidadi attack taw enadi akhanba duga tasengna di makoina di attack ti tawdaba makoigi chana badu ina urpa
samna haibda miyuibaga sagagi conflict se ujiki hariba sagi behavior se masida akoida thira matungda kitang handagadra masi hariba conflict se yam chumbu wafamni azaku ikui kuidring mangda India gi state kharada including Himachal Pradesh ta machanupi luhongbugi kanyadan si toromdai de luhongbu yadadana tenegi am chawbi issue am thoki aduga mi singse akoi saksa haijana ringai da chaba yaraktaba sagi ozana haibudo luhongbugi mandap si da yong singsna attack tokselakpa maramdi refreshment yenbagi matam tu da adumai to puja to ho yaraktabagi masida natana koigi South India da uti loina na koigi coffee plantation area sangsida samu si la aga attack tokselakpagi amna chawbi issue am kokthoe ada masi matang da hojik se yamna promising oiba koi result khara phangai bisi kai noibo hana khoina sanga gi lamchat saajat neinabasida mana kamaina pai kamaina chatli haibu thokta nateba karama matamda migration tawbudagi ga haibase neinaba hore masigi kannabasina kai noibo hojik aina panjagiba South India gi coffee plantation zone kharada samu singsigi magi migratory routes si phajada study tawraga karama matamda masi karama phamdagi karama phamda chatpe nose phajana hoto matungda maduda thabak suri ba singsida mobile ki through the SMS chalale sumai tawduna samu si lakada matam oire nakhoi sigi matamda di thuoga coffee beans collect tawrunu ga na Sri Lanka da sumasi apply tawre hena pause tanare swaina sanga du gi behavior du naina rubudagi aigi thabak to su kaidre sana lakpudu su mi ga su thengainadre magi migratory route to khangabodi ina coffee tha rudra loire Africa da yam interesting oi bamna Kenya gi lamhanglambam kharasida makoina sing hawai tha matam se samusi laga toine attack tawba Africa da phangba honey bee kharase samusi yam ki ba haita samusi ne chik pa jane haing khoi sing sigi magi buzzing nangbagi sounds masi hekta matam da samusi gi santhokba adana hojik se akoi Kenya gi farmer kharana moi gi lawgi akoi basida khoi upu sing se thamme adugo wire amana connection tawa samusina lithoke natraga thokige haina hek taw matamda wires na pandana nikadoine nikpa matam sida haing khoi sigi buzzing se hek thokpa thokpudegi samusing sang pungamdabagi samudagi sungak thoe aduga lomi praja singsina kanaba myam phangi hariba za akoi hujikse yamna kanna ngangnariba mahusagi khalse kairakpa aduga mahusagi khalse hanegi phibamda laknaba akoigi restoration of biodiversity haidara masidi akoina sum taatu laiyoja ozada ina laksaningi ba wahangsina hujiki hariba sanga tilkangi behavior se nainaruba matungda conservation of biodiversity se akoi pangdu mateng pangadra haidi akoina muk hanagi nature se mu restore tawbudu nataba animal sing de sanga sing magi behavior se naina matungda akoi conservation of biodiversity se mato kramda conserve tawdaki haibagi matang se ja se koi kanagadra Asaisu ozana haibi ki cognitive behavior kamaina magi behavior si khangino ma sawi kamain khangino ma si saudi si kamain khangino huyemana mama hek khaira ga hek ma no umgadra haim singba kitang ekhune sajinba amadi yauri aba sajinba singsa achumba su yam yaubjani ado animal behavior naina bana ekhuna attempt tawri se tangdang ba akakda stimulus amathi dokpa hairiba stimulus sina influence tawdana jiba singsina sumaina ma se response tawri ini sumaina pakum khuma ini habis thidokpagi akaknaba amna specific of study am tawje the animal behavior si munna nainara agadi ngasagi animal ki cognition do khang ka doine akoi masel makta su kitang mentally retarded oiba ngangsing special school da tamaga mana khangi se mana khangdri si kaino hai pau phogdok na badona animal singsi lairiba magi cognitive behavior se koi animal behavior nainaba sing na khangna na honei magi cognitive behavior se khanga matungda masi karamba lefam safamda karamba makhal gi jiba totnarga lei karamba na mutualistic partner no karamba na tingbang bano karamba ni yikthi bano khang ka doina ayukta na karamba makhal gi jiba masda lakke nungdang dana karamba makhal gi jiba na suppose koi gi ayun nungthin dana tenawana koi haiji charani natraga tilkang sing pollination taw nungdang waram du sebi yung la ka doina haima theater ke loba phom simukta tawri drama sing juja adamai tawtuna animal behavior se munna khangaga aikoina wari si libiragade misam prajamana hek chalu mato ai ma this mind tawbani sumai tawragadi ma se chatka dorobani sarukka dorobani natra mas masjak sari ka hebju khang ka doina animal behavior khangbasina aikoi gi khutta pirak yamna maung ta ba khulai ma aina masigi jibu se lerdi faramroin hekta hatok piba natra ke hekta disturb tawru idrine mahusagi oiba tilkang kanaba mayam se leire masi khanga agadi asai tirarida kapgi matam mama naira ka doina ai urene caption badu
ꯀꯥꯞꯄꯛꯑꯔꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯃꯣꯅꯦꯜ ꯇ꯭ꯔꯤꯠꯃꯦꯟꯒ ꯇꯧꯗꯅ ꯇꯤꯜ ꯑꯃꯣꯝꯁꯤꯅ ꯇꯤꯜ ꯂꯥꯕ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯅꯕ ꯀꯦꯃꯤꯀꯦꯜꯁ ꯃꯌꯥꯝ ꯄꯨꯊꯣꯛꯆꯔꯤꯑꯕ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜꯁꯦ ꯃꯤꯃꯤꯛ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯄꯦꯁ ꯂꯣꯗꯁꯦ ꯍꯟꯊꯍꯜꯂꯛ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜꯂꯤ ꯑꯣꯏꯕ ꯌꯥꯝꯅ ꯗ꯭ꯌꯨꯔꯦꯕꯜ ꯑꯣꯏꯕ ꯃꯤꯟꯁꯀ ꯄꯨꯊꯣꯔꯛꯏꯕꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦꯅꯤꯃꯦꯜ ꯕꯤꯍꯦꯚꯤꯌꯔꯁꯤ ꯐꯖꯅ ꯅꯤꯡꯊꯤꯅ ꯂꯩꯔꯒꯗꯤ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯣꯖꯥꯗ ꯊꯝꯖꯔꯤꯕ ꯋꯥꯍꯪꯁꯤ ꯑꯣꯖꯥ ꯁꯥ ꯉꯥ ꯇꯤꯜꯀꯥꯡꯁꯤꯡꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯦ ꯅꯩꯅꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯀꯦꯔꯤꯌꯔ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯑꯣꯖꯥ ꯃꯁꯤ ꯍꯥꯟꯅꯗꯒꯤꯁꯨ ꯌꯥꯗꯨꯅ ꯂꯥꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯦꯟꯁꯤꯗꯗꯤ ꯇꯨꯡꯗ ꯁ꯭ꯀꯣꯞ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯕ ꯀꯦꯔꯤꯌꯔ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯋꯥꯠꯇꯅ ꯂꯩꯕ ꯑꯗꯨꯒ ꯃꯁꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯑꯦꯅꯤ ꯐꯤꯜ ꯑꯣꯐ ꯔꯤꯁꯔꯆꯇ ꯑꯦꯁ ꯑꯦ ꯕ꯭ꯔꯥꯟꯁ ꯑꯃ ꯑꯣꯏꯅ ꯑꯦꯁ ꯑꯦ ꯊꯤꯝ ꯑꯃ ꯑꯣꯏꯅ ꯑꯗꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯃꯦꯟꯁꯤꯟꯕꯁꯨ ꯌꯥꯕ ꯁꯝꯅꯃꯛꯇꯕꯨ ꯀꯛꯆꯤꯡꯅ ꯃꯇꯧ ꯀꯃꯥꯏꯅ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕꯅꯣ ꯍꯥꯏꯕꯒꯤ ꯕꯤꯍꯦꯚꯤꯌꯔꯁꯤ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯐꯖ ꯐꯖꯕ ꯁꯣꯐꯋꯦꯌꯔ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯦꯜꯒꯣꯔꯤꯊꯝ ꯄꯨꯊꯣꯛꯄꯒꯤ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯚꯦꯇꯤꯅꯔꯤ ꯁꯥꯏꯟꯁ ꯇꯝꯕ ꯀꯥꯡꯕꯨꯅꯁꯨ ꯑꯦꯅꯤꯃꯦꯜ ꯕꯤꯍꯦꯚꯤꯌꯔ ꯇꯝꯗꯕ ꯌꯥꯗꯕ ꯑꯗꯨꯒ ꯑꯩꯅ ꯕꯣటాꯅꯤꯀꯦꯜ ꯁ꯭ꯇꯗꯤ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯀꯔꯝꯕ ꯇꯤꯜꯅ ꯀꯔꯝꯕ ꯕꯤꯍꯦꯚꯤꯌꯔꯒꯤ ꯃꯇꯨꯡꯏꯟꯅ ꯃꯥꯁꯤ ꯄꯣꯂꯤꯅꯦꯁꯟ ꯊꯣꯛꯍꯜꯂꯤꯅꯣ ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛꯁꯤ ꯀꯥꯟꯅꯃꯤꯟꯅꯒꯗꯣꯏꯅꯤ ꯑꯗꯨꯒ ꯕꯦꯁꯤꯛ ꯁꯥꯏꯟꯁ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯏꯚꯣꯂꯨꯁꯅꯔꯤ ꯀ꯭ꯋꯦꯁꯟꯁ ꯃꯌꯥꯝ ꯑꯃ ꯕꯦꯁꯤꯛ ꯔꯤꯁꯔꯆ ꯇꯧꯕ ꯔꯤꯁꯔꯆ ꯁ꯭ꯀꯣꯂꯔꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯃꯥꯏꯟ ꯐꯤꯜ ꯑꯃ ꯑꯣꯏꯒꯗꯣꯏꯅꯤ ꯁꯕꯖꯦꯛꯁꯦ ꯖꯤꯕ ꯑꯃꯅ ꯃꯍꯨꯝ ꯀꯃꯥꯏꯅ ꯁꯥꯏ ꯑꯗꯒꯤ ꯀꯃꯥꯏꯅ ꯏꯌꯔ ꯀꯟꯗꯤꯁꯅꯤꯡ ꯇꯧꯏ ꯀꯥꯏꯅ ꯍꯥꯏꯕꯁꯤꯡꯕ ꯈꯣꯏ ꯑꯃꯒꯤ ꯎꯄꯨꯗ ꯂꯩꯔꯤꯕꯁꯤ ꯌꯥꯝꯈ꯭ꯔꯕ ꯈꯣꯏꯅꯤ 10,000-1,000-1,000ꯅꯤ ꯑꯗꯣ ꯃꯈꯣꯏꯁꯤ ꯁꯨꯝ ꯁꯥꯒꯠꯂꯀꯥꯟꯗ ꯍꯤꯡꯉꯤꯁꯤ ꯀꯃꯥꯏꯅ ꯏꯌꯔ ꯀꯟꯗꯤꯁꯅꯤꯡ ꯇꯧꯔꯤꯅꯣ ꯒꯥꯏꯁꯦ ꯍꯧꯖꯤꯛꯀꯥꯟ ꯁꯤꯖꯤꯟꯅꯩꯅꯕ आर्किटेक्चर लाप ग्रीन बिल्डिंग की कंसेप्ट लाप ग्रीन सिटीज का लाप मतमसे हाइब जीवसिंगसिना महूम मसा कमायना कोलमगे गायबस नैनरगदि अखोइदा कानबा याम ओइगनि हजिकसि एनर्जी इंटेंसिव ओइबा अखोइगी सोसाइटी नि मसिदा अल्टरनेटिव एनर्जी नत्रगा एनर्जी कंजम्पशन सि खितंग मिनिमाइज ओइना याम कन होने उजा tilkang sing adagi जीवसिंग सिना मासे कमायना टेम्परेचर से रेगुलेट तौबगे से अखोइ फजना खंगबो ओइगदि अनो बिल्डिंग सागलकपसिदा मई सि इचंग चंगदना खुदोंग साब मयाम फंगबा याबो खुदोंग साब लैबा हजोजिकमक अखोइदा प्लेंटी ऑफ एग्जांपल से लैरे करम मखल के आर्किटेक्चर करम जीवदगी मिमिक तौरगा मतौ दमगा कानबा फंगेगन अफ्रीका दा मॉल्स मयाम अमा हजिक कांजे सादना हाइरिबा मॉल्सिंग से एयर कंडीशन से हानदगी near about 50 to 60% electricity हेना चंगदबा हाइतार जीवसिंग सिगी मागी बिहेवियर से नैनरगा कुगी आर्किटेक्चर सिंग सिना अटेम्प्ट तौदना सारकबा स्ट्रक्चर सिंग सि कानबसिबो फॉर अ वेरी सस्टेनेबल सोसाइटी एनिमल बिहेवियर से यामना कानबा कुगी उपाय सिंग मनुंगदा अमनी आई थमजै Uchek waya sasan nga tilkang singi lamchat saajat neinabagi kannaba haibasigi matangda Ramjas College Delhi University da Associate Professor oina leiriba Dr. Mayanglambam Ojitkumar ga mikugi mihud Raichanda Chingtham ga unaduna wari saba si tahanjakibaga loinana ngasigi oinadi Science Magazine lanthokchaba matang asida loisinjare mathang leibak pokpa numitki pungpham asimaktada amuk phangbigani Science Magazine